mana ngangi ba mayamsi narco terrorist ni amo haiba forest ki lam kok thu badagi forest deforestation toro ko sibu thingnana ba honoru badagi mapandagi illegal immigrant mayam ama sangak padagi ni ado hana so mo hai re hai ngasi so mo hai re nakhai sengna PR la kona pharabra natragana PR sin la akanda ngasi gi lairi ba wathok se manipur thoiba violence se loisinba ngamloi haina khoina puthok sare adubu masina ngamgadra ngamoidra haibado khoi ngasi gi sathajagadori ba debating competition asina aroi ba ware mamal logjara kanda madu soi khoi lokthok jagani coordinating committee for crisis resolution manipur hairiba committee asina sinjariba debating competition asi Manipur da president rulapana wathok asigi waroisin purakpa ngamoy haiba sigi topic asida koina puthok jabani haiba puthok jariba topic sida debate haiba sidi aikoi gi opposer supporter sida karambana hena saruk yabibage haibige koi sangi ngama sum tongning miyam gi oiba naron singi mapungoina sida puthokpa se puthokjari basigi maroiba maramdi aikoina manipur da lisang sinna sathara iba sahi ani surakadoraba sahi amaga tha nipan mapung phakre si phawbada thoiba asigumlaba akiba phangba oirabani akiba phangba violence ase loisinbagi mawong uraktaba aduga maruoina manipur da lairiba manipur gi government asigi thaupuriba singdagi mapung oiba aikoi gi kai haitare security gi thabak singsi manipur government da leiraktaba maruoina mapandagi laiba tongan ba central government na tharaiba home ministry gi makha da laiba singsina mapungoina paisalakpagi mawong uba aduga waroisin ama purakpagi mawong gi aikoina uraktaba se masida aikoi kiningai oire manipur se samna hairakanda mathong marong khangdaba haiba yaraktre hojikti nakhai sengna akoi kangbu ama manipur da khundariba kangbu ama mapungoina maitai singi mathakta chathara iba mihat mipun miot minai lan thum kaya mangta ala ibase masi khambina ba laitabagi pham da sangthalakpa aduga mapungoina sarkar ama laibagi magi mathauje tawraktaba haiba tare state government mapungoina khoi manipur miyam gi nutna khanjari bani chigolo ba state government se masina lamdam za sathara iba thoklai ba crime law and order laitabagi pham la ibase makhoi sakti samta laitrabra moi makhutsida sakti se laitragadi asuyam sangna misam miyam sidaisda wahanba ot neiba mayam tawrapasida khamnana base leraktabanina state government gi mathakta union government haiba ma laibanina union government sina aikoina lona natraga phongna di haidre makhoina 355 thamyamo haiba thamdiamo haiba 356 thangai sena koi thamena su khale hujikti sum aduna nakhai sengna PR la kona pharabra natragana PR sin la akanda ngasi gi lairiba wathok se manipur thoiba violence se loisinba ngamloi haina khoina puthok sare adubu masina ngamgadra ngamoidra haibado khoi ngasi gi sathajagadoriba debating competition asina aroi ba ware mamal logjara kanda madu soi khoi lokthok jagani aduga madugi foreign yengnagadoriba pot mayam comment pinagadoriba mayam gi mot puthoknagadoriba sida koi sabsaba madugi wakhlono do logjara ganda akoina tawbasina hekta oirani haibagi wana teko thangai sengna soire iba government gi mowong matawsi thangai sengna aikoi gi honorable chief minister aikoina diam ikai kumnajariba honorable CM Biren mana ngangiba mayam si narco terrorist ni amo haiba forest ki lam kok thu ubadagi forest deforestation toro ko sibu thingnana ba honoru badagi mapandagi illegal immigrant mayam ama sangak padagi ni ado hana so mo haire hai ngasi so mo haire aikoina khabar da thengna jabasi maitaina schedule tribe status talak padagi ngasi gi watho se thokone mo haiba aduna as a leader of the state ngalaga mahaiba ngalaga mahaiba ngalaga namma mohaiba ing tapa santi porpa dugumba state ama
ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯊꯣꯛꯑ ꯉꯥꯡꯉꯒ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗꯤ ꯃꯇꯝ ꯈꯔ ꯆꯪꯈꯤꯅꯤ ꯑꯃꯨꯛ ꯍꯥꯏ ꯃꯤ ꯁꯤꯔꯛꯄꯁꯤꯕꯨ ꯃꯇꯝ ꯉꯥꯏꯔꯒ ꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯉꯁꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯟꯒꯗꯕ ꯄꯣꯠ ꯑꯗꯨ ꯆꯪꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯂꯕ ꯗꯤꯕꯦꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯁꯤꯟꯖꯕꯅꯤ